Laiva kansi haidabade aingonda hona politician sing da thajaba thambiruno L Rameswar gang rape ki victim da lupa lakh ama mateng pikre Manipur thugai ba yaroi haiduna dengi sandorakpa matam asida micham miyamna maraibak ne hena lui haiduna chingkhong singya da kang marakta ahing yarektuna laiva ngaglaga leire MLA sing na phamung da nungai na tumlaga leire laiva kansi haidaga de mangonda hona politician kana amata da thaja birunu haina Laivak pai riba BJP gi MLA Laurembam Rameswar na phongdokre haukiba me ahumda Surachandpur da han boina thoglakhiba irang aduda kuki khulai pai basingna mayum makai thadok pibaga loinana nupa manga tarungna nupi oibigi ikai khumna bamangan duna gang rape tawbikhre haina Bisnupur ge women police station da wakalakhibe macha leire bi victim aduda ngarang kairau ACG MLA Rameswar na lupa lakh ama mateng pangkhre Tengbang senfam adu khusinakhiba duga mari lainana MLA Rameswar na hai haujik thogli bairang asigi haurakpham oiriba Surachandpur gi maitai khullamada me ahumda mayum makai maina thadok pibaga loinana nupi oibigi ikai khumnaba mangan bikhre haibagi pau media dagi taba phangkhe asigumba mayum makai su maina chakraba duga nupi oibigi ikai khumnaba su mangan bikhra sida pongning sonthadanaba mahaki damak Aikhoi leiri haiba dugi thauna pibo oina selgi mateng asi pibane Rameswar na haike me ahumda atai maitai nupi kharasu fattaba kuki singna rape tawbikhiba amade molest tawbikhiba gi pauta khe maram aduna ngasi ichal amana thauna leina thoglakliba sigumna iraiba kanavagi damakta thauna leina thokpira o makhoi gi damakta su angamba mateng pangane ngasi maitaina thengnariba lana sida makhoi gi thodang yamna chauna lei Surachandpur da kuki singna maitai nupi sing rape tawbire haiba pau phangnabadage maitai gi khoisauna raba naha kaya amana nongpok sekmai rom da kuki gi nupi ane fi thongdana lambi da pubagi video ama viral oikhe madugi matang da maitai gi leiriba section kaya na pen da ba yaning da ba phongdok na khe state asigi governor na nupi ani adugi damakta sel gi mateng pibi khe maram aduna hojek gang rape tawbikhre haina Fong na thoroglibe maitai nupi asigi damakta su governor amasung state government na mateng pangbiyo makoi gi yum su mai thadokhibadage imung manung laifam leitaduna mi gi yumda sangjapham lauraga leiribani haina Rameswar na phongdokhe mahak na hai haukiba me ahumda Surachandpur da kuki singna maitai singi yum hana mai thaba horakhibaduda chenariba kharada oirabasu faraga ain gi oiba thabak lokhatpam thokpane adubu government asina tawba ngamde Tampak di mi kaya ama phaba punba tawre masina takpadi chingda state ki government ase leitrabagumba ne thogli bairang asige khananabagi damakta state assembly haujik phauba session famba ngamdana leiriba sisu nungaitaba poe haujik phauba assembly gi session famba ngamdriba se center gi lusingba singna high level dagi ayaba pidaba male kari sunataba punna leiminariba Manipur dage tongana tajarage Tongan ba state ama piu haina taliba MLA taragi wafamna hena center na lumna loba oina we masimagna normal oina famgadaba assembly phauba phamba ngamdana leire chief minister yauna pangthokpa ruling gi legislature singge mifamdasu Manipur miyam gi apamba se leiriba government asina kharada oiraba su pangthoktuna utsi haina mahakna phongdoklagasu tha ahum henjilaklaba si phaubada tampaki MLA sing punsinaba ngamdana leire nongpok sekmaida miyam ge fathaba yadaba asaubana henman khibana thon khiba thokdok aduga mari leinana nongpok sekmai police station gi OC Prem Kumar suspend tawbikhi adubo thogliba thokdok sing asida hena daita leiriba DG amasung SP na singba amata karisu action lokhatana leiriba sisu nungaite makha thaba officer amabu chairak pibiriba sida nungaitaba phawi haina Rameswar na phongdokhe Rameswar na hai handak moredage lanjelakpa singge health card sabada maitai laikai gi mamingbu kuki gi lamgi maming oina hapsinbada chenaribo official sing government action lokhatkadabane kuki sing na maitai gi mathakta satharagliba lan ase ngasi hayeng hekta loisingadaba natte maitai bu muthanabagi damakta aronba lalong amaga matam kaya gi mamangdagi plan tawraga satharakpa lan oibana masi chapsana thengnanabagi damakta maitai sing ama toina punsinaduna angamba mateng sing pangsinaraga pangal tasinduna thaminase matam amatada Manipur gi maikai pumnamaktage maitai da phaba makhalgi nongmai pairaga lan kapsilakpa thawong ase laina loba chumde laingak paidiba BJP gi MLA asina makhata na hai maitai singna hana leramba moreda Surachandpur da leiba ngamdre haujik Surachandpur da moreda kari tauri haiba mitna unaraba ngakta ne
Churachandpurda leiramba maitai-singgi chenggi saruk kuki-singna charaga leire. Churachandpurgi cheng Mizoramdagi oina pusilaklei. Manipur kaiba yaroi haina misam miyamna kang marakta chingkhong-singyada leibak ngaklaga leire. MLA-singna imungda phamungda nungaina tumlaga leire. Haujik leiriba government kari tauribano khangba ngamde. Leibakti miyamna oina ngakle maitai nupi-singnasu haukiba thodok wathok kayada achouba thodang lauraga lakle. Tungdasu adumak laurakhigane. Leibak kansi hairagade aingondagi chingna politician amatada thajaba thambiruno. Politician sing leibakkidamakta karisu khandabaga chap manai. Maram aduna miyam amasung civil society sing punsinaraga amato oina leibak kanminasi haina Laurembam Ramesorna phongdokhe. Amaromda me ahumdagi haurakhiba irang asida kuki singna ikai khumnaba mangan bikhrabe maitai nupi sing thauna leina mahakumna thokbiraktuna ireibak kanminase makhoida miwat minai sathagiba kuki sing busu ainggi serak phangpham thokpa adu phangannaba government angamba thakta honabiyu haina MLA na lupa lakh amagi tengbang sinakhrabe rape victim asina phongdokhe